Akashvani Imphal Nayani Devi na pau pajari. Ngaksel Mantri Rajnath Singh Hari Bharat asi mapung phana chakhotba leibak ama oinaba huji kongjel yana sangsiliba sida leibak asigi naha singna mikot nahom singna leiba tangai phade Uttarakhand gi Mussoorie da leiba Lal Bahadur Shastri National Academy of Administration gi chama suba kumon tahomda wangang bada Sri Rajnath hai leibak asibu Viksit Bharat ohenaba samaja sigi mipung khudimman saruk yagadabani mahakna hai English singani ni futareta Bharat pu mapung bahna chawkhatlaiba leibak ama oibagi manglan mangphaunarba matung leibak asigi nupi oibi singna awangba thaki pham kaya paiduna inkhalakliba naha singde ehna thongna piragani afaba matik chaba tanja pibirabati nupi singna tawba ngamloidaba thabak leite haina Sri Rajnath na phongdokhi Uparashtrapati C.P. Radhakrishnan Kurukshetrada National Institute of Technology ki kunsuba convocation thoramda ahing saruk yagani Sri Radhakrishnan International Gita Mahotsav ki saruk ama oina pangtokpa Akhil Bharatiya Devastanam Sammelanda su saruk yagani Nongchup Bengal da hujik chattariba Special Incentive Revision SIR gi matung ina lai khidraba voter masing laktara mangali sing yangkai omdo khangdokpa ngamle Chief Electoral Officer Manoj Kumar Agarwal na Sabhapati oidana Raja dugi District Election Officer singa SIR gi matangda virtual oina mipham ama pangtokani Election Commission na Raja dugi Police ki Director General da SIR ga mari leina mathau pangtokliba BLO amadi atai official sing asoyangam yaudana thabak tawba ngamnaba matik chaba security pinaba khangankre BJP na Trinamool Congress ta Bangladesh tagi ain kain sangsilakba mioi singak tuna thammi haina maral sikre Trinamool Congress na Nongchup Bengal gi electoral roll gi special incentive revision SIR tawnaba ayaba piraktaba tagi BJP na maral adu sikhibani BJP gi wangang loi Sahan Awazu Hussein na paumisingda hai Trinamool Congress ki mioi singna ngarang election commission da niyamla na mathau tawi haiba waponggi matangda commission gi official singa unaki Haujik Chatariba SIR gi matung ina ain gaina sangsilakba Bangladesh machasing Nongchup Bengal gi ngangkhai landuna leibak asi thadokuna chatkhibagi pau leire Raija adugi BJP luchingba Subendu Adhikari na Bangladesh machasing voter list ta yawhannaba Trinamool Congress na honari haina maral siri Pradhanmantri Narendra Modi ki pukningi wa man ki baat ki chama kunnipan sube episode aheng ayu pung taramatoida Akashvani ki thongda sandokani thauram asi AIR News DD News PMO amasung Information and Broadcasting Mantralaya ki YouTube channel singda su live streaming tawgani thauram asi LRS Surachanpur da su sandokani masigi Manipuri wahanthok Pradhanmantri na wangang bahek loibaga Akashvani Imphal sandokani masi hayeng nungdang pung panda su amuk hana sandokani dialect lon chingdana mathangi numita sandokani Directorate General of Civil Aviation na Airbus A320 na konba flight khudimang safety check loidriba phawa flight paidana ba khangankre Bharat yauna malemgi atai lebak jingda punna aircraft list sing taruklom semjin chajin bagi list asida yauri Chhattisgarh gi Jagdalpur jila da Maoist tara sarkar da changjarakre surrender tawrakraba jingi manungda Jiram Valley attack ki mastermind oiriba Shyam Dada su yauri English ngani taram doida chathakhiba Jiram Valley attack ta mioi kontra sigi atai kayana sokapan nangkhibani Railway Mantri Asni Vaishnona Chandigarh Railway Station da hujik sagaliba Amrit Bharat Station da ngarang jatuni yingsinkre Paumising da wangang bada Sri Vaishnona hai Chandigarh Railway Station asi model railway station ama oiragani India Met Department na Cyclone Ditwa lakpaki mangoina na Tamil Nadu Puducherry amasung Andhra Pradesh ki khathangba mafam singda red warning lauthokre Cyclone asina maram oiraga aeroplane amasung rail servicing ayambana lepli Raija adugi revenue amasung disaster management mantri Thiru Ramachandran na hai tongan mafam singda rescue team thaduna kum yengzili mipung kuthing mana ising leiba mafam singdagi lapna leinaba mahakna hairi Chennai
Chengalpet, Tirubalur amasung Kanchipuramda red alert lauthokre hairi mafamsing asida ngarangdagi ahuna nung churi hairi akutpa mafamsingda laiba miyoising district administration na saphagada mafamda hongdoktuna laihali pauloi jare.